Chahi ama HELLABA LAMDAM asigi lana si LOISHILLU HAIBA demanda Meeyam gi Oiba Khongchat ama tha asigi kundoida MOIRANG Chatlagani HAINA MANIPUR CHANURA LAMJING MACHALL BISHNUPUR district CONVENOR MOIRANGTHEM PUSHPA na PHONGDORAKLI MOIRANG da laiba MACHALL gi office ta pangthokpa pawgi mifam amada CONVENOR MOIRANGTHEM PUSHPA na wafam ase phongdokladuna hai Khongchat ase haukiba me kuntra da pangthoknaba thorang tawrambane adum oinamak lamdam asida khanghaudana thokiba ichaw aduna maram oiraga awaba taraba singgi yenglaga yekthokkhibane ichaw adu fakrabanina Khongchat ase tha asigi kunhundoida pangthoknaba warep lobane Jun kunhundoi gi numitungba matung pung amadagi hogadoriba Khongchat ase Moirang da leiba Muta High School ground gi lamtharaga Moirang ngang kalawai da leiba Hemam Nilamani Sports Complex ta panthungfam oigane Khongchat adu loiraba matung panthungfam oiriba mafam asida Meeyam gi oiba mifam amasu pangthokane Khongchat asida lamdam asigi ahal laman CSO Club Organization Maira Paibi amate Mahairu Singna amato oina saruk yaminaduna mapung phaba Khongchat ama ohenana ba hotnaminasi hainasu mahakna makhatakhe Lakiba June gitang kunhundoi nomaiji numit mutin pung ama taba matamda Muta High School lagi koi chasi haujaraga Hemam Nilamani ground nang kai pawba susoi soidana tajaragani anti gi Khongchat asida Manipur da lebiriba proof khudingmak amadi starter organization amadi Mara Public Club NGO singuna magna Khongchat asibu saruk yabiu